ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯉꯣꯜ ꯂꯩꯆꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯔꯣꯖ ꯁꯃꯨꯔꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯦꯛꯅ ꯂꯪꯗꯥꯏꯗ ꯅꯨꯖꯥ ꯄꯥꯈꯪ ꯑꯅꯤꯗꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ꯫ ꯅꯨꯡꯁꯤꯕꯤ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯃꯤꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯆꯟꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯕ ꯊꯥꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯔꯥꯡꯅꯅ ꯎꯏ꯫ ꯉꯁꯤꯗꯤ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯄꯥꯝ ꯂꯝꯗꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯂꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯁꯨ꯫ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯁꯨ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯔꯤ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯥꯏꯀꯩꯗꯕꯨ꯫ ꯄꯤꯛꯇꯛꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯈꯨꯟꯅꯤ꯫ ꯉꯁꯤꯗꯤ ꯑꯗꯨꯛ ꯍꯔꯥꯎꯅ ꯎꯏ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ꯫ ꯇꯥꯆꯣ, ꯑꯩꯒꯤ ꯗꯈꯤꯅꯥꯗꯤ ꯀꯗꯥꯏ? ꯌꯥꯔꯦ ꯈꯪꯖꯔꯦ, ꯑꯩ ꯀꯩꯝ ꯄꯥꯝꯖꯗꯦ, ꯄꯤꯕꯤꯔꯅꯨ ꯀꯩꯝꯇ꯫ ꯄꯥꯝꯗꯦ ꯄꯤꯕꯤꯅꯨꯀꯣ, ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ ꯇꯥꯆꯣ꯫ ꯈꯣꯝꯕꯧ, ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤꯅꯦꯍꯦ꯫ ꯂꯧꯔꯤꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ ꯈꯣꯝꯕꯗꯨ꯫ ꯑꯗꯨꯕꯨ ꯃꯁꯥ ꯅꯣꯝꯃꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯋꯥꯈꯜ ꯑꯃꯗ ꯇꯧꯔꯨꯔꯤ ꯈꯨꯔꯥ, ꯆꯠꯂꯁꯤ ꯈꯨꯔꯥ꯫ ꯈꯨꯔꯥ ꯐꯨꯂꯦꯅ ꯆꯠꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯀꯨꯝꯁꯤꯗꯤ ꯐꯧꯁꯨ ꯅꯤꯡꯊꯤꯅ ꯄꯥꯜꯂꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯂꯧꯁꯥꯟꯁꯨꯅꯦ ꯅꯤꯡꯊꯤꯅ ꯄꯤꯕ ꯉꯝꯂꯗꯕꯅꯦ ꯍꯟꯗꯛꯇꯤ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯈꯨꯔꯥ, ꯍꯟꯗꯛꯇꯤ ꯎꯃꯪꯗ ꯎꯖꯥꯎ ꯌꯥꯟꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯎꯔꯒꯦ꯫ ꯌꯥꯎꯕꯒꯤꯗꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯗꯨ ꯁꯥ ꯀꯩ ꯌꯥꯝꯅ ꯂꯩꯕ ꯎꯃꯪꯅꯤ, ꯑꯗꯨꯅꯅꯦ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯑꯃ ꯌꯥꯝ ꯆꯪꯏ꯫ ꯀꯣꯟꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯐꯝꯗꯨꯗ ꯍꯦꯛ ꯂꯥꯛꯄꯅꯤ, ꯃꯗꯨꯒ ꯊꯦꯡꯅꯔꯨꯕꯗꯗꯤꯅꯦ ꯑꯁ ꯗꯁꯥ ꯑꯆꯧꯕ ꯑꯃꯅꯤ ꯇꯥꯗꯧꯔꯤꯁꯦ꯫ ꯅꯪꯅꯕꯨ ꯆꯠꯅꯤꯡꯉꯗꯤ ꯈꯨꯔꯥꯅ ꯑꯗꯨꯝ ꯄꯨꯕꯤꯒꯦꯗ꯫ ꯍꯣꯏ ꯈꯨꯔꯥ, ꯅꯍꯥ ꯄꯨꯟꯁꯤ ꯑꯣꯏꯔꯤꯉꯩꯗꯅꯦ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯇꯥꯟꯁꯤꯜꯍꯧꯒꯗꯕꯅꯤ꯫ ꯏꯆꯥꯗꯤ ꯍꯣꯠꯅꯕꯁꯨ ꯌꯥꯝ ꯀꯜꯂꯤꯗ, ꯈꯨꯔꯥꯅ ꯊꯥꯒꯠꯂꯤꯕꯅꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯤ꯫ ꯈꯣꯝꯕꯁꯨ ꯃꯌꯨꯝꯗ ꯇꯞꯂꯤ ꯆꯪꯉꯛꯏ꯫ ꯃꯁꯥꯗꯨ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯂꯩ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯦꯟꯁꯅꯥꯁꯨ ꯃꯈꯨꯠꯇ ꯊꯨꯃꯣꯛ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯈꯣꯝꯕ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯏ꯫ ꯇꯥꯆꯣ, ꯍꯜꯂꯛꯑꯕꯣ? ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ꯫ ꯉꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤ, ꯀꯥꯎꯔꯕꯣ ꯅꯪꯕꯣ? ꯍꯦꯟꯁꯅꯥꯁꯨ ꯊꯨꯃꯣꯛꯇꯨ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗꯨꯗ ꯊꯝꯃꯤ, ꯑꯗꯨꯒ ꯃꯥꯁꯨ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯅꯤꯡꯈꯥꯡ ꯐꯝꯊꯔꯛꯏ꯫ ꯀꯥꯎꯗꯤ, ꯏꯆꯦ ꯊꯣꯏꯕꯤꯁꯨ ꯂꯥꯛꯍꯧꯏ, ꯗꯈꯤꯅꯥꯒꯁꯨ ꯀꯩꯀꯩꯅꯣ ꯌꯥꯝ ꯂꯩꯍꯧꯏ꯫ ꯈꯣꯝꯕ ꯃꯆꯜꯗ ꯌꯦꯡꯂꯒ, ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜ ꯀꯥꯔꯨꯁꯤ, ꯇꯥꯆꯧꯅ ꯅꯪꯒꯤꯁꯨ ꯗꯈꯤꯅꯥ ꯂꯩꯕꯤꯒꯦ꯫ ꯍꯦꯟꯁꯅꯥ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯟꯊꯈꯤꯗꯨꯅ, ꯂꯩꯔꯔꯣꯏꯁꯤꯗ ꯇꯥꯆꯧ, ꯀꯩꯕꯨ ꯇꯧꯔꯨꯗꯣꯏꯅꯣ, ꯑꯩ ꯀꯩꯝ ꯄꯥꯝꯗꯦꯗ꯫ ꯍꯩ ꯑꯉꯥꯎꯕꯤ, ꯏꯆꯜꯒꯤꯁꯨ ꯇꯥꯆꯧꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯆꯍꯤ ꯑꯃꯗ ꯅꯣꯡꯃꯇꯪ ꯑꯣꯏꯕ ꯀꯨꯝꯍꯩꯅꯤ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯆꯜꯒꯤꯁꯨ ꯇꯥꯆꯧꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯨꯗꯣꯜ ꯇꯝꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯆꯧꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯆꯜꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯦ꯫ ꯆꯣ, ꯆꯥꯛꯇꯣ ꯊꯤꯅꯕ ꯇꯧꯔꯨꯔꯣ, ꯇꯥꯆꯧꯁꯨꯅꯦ ꯆꯥꯏꯊꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ ꯍꯦꯟꯁꯅꯥꯁꯨ꯫ ꯈꯣꯝꯕ ꯃꯆꯜꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯥꯁꯨ ꯄꯨꯈ꯭ꯔꯤꯂꯣꯝꯗ ꯀꯨꯝꯈ꯭ꯔꯦ꯫ ꯃꯕꯨꯡ ꯃꯆꯜ ꯈꯛꯇ ꯂꯩꯖꯕꯅꯤ, ꯃꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕꯅꯤ꯫ ꯈꯣꯝꯕ ꯃꯥꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯆꯜꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯈꯣꯝꯕ ꯃꯥꯅ ꯅꯝꯗꯨꯅ ꯃꯆꯜꯕꯨ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯨꯝ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯊꯥꯖꯗꯅ ꯄ꯭ꯔꯞ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯁꯅꯥ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯣꯏꯕꯣ? ꯍꯦꯟꯁꯅꯥꯅ, ꯀꯩꯊꯦꯜꯗ ꯆꯠꯇꯣꯏꯅꯦ ꯏꯆꯦ, ꯇꯥꯆꯧꯅ ꯑꯩꯒꯤ ꯗꯈꯤꯅꯥ ꯂꯩꯕꯤꯒꯦꯌꯦ꯫ ꯈꯣꯝꯕꯗꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯀꯩꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯊꯥꯖ ꯇꯞꯂꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯈꯣꯝꯕ ꯃꯉꯣꯟꯗꯁꯨ ꯂꯣꯟꯅ ꯌꯦꯡꯖꯩ ꯊꯥꯖꯗꯨ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ, ꯄꯣꯠꯆꯩ ꯈꯔꯁꯨ ꯂꯩꯗꯧꯕ ꯂꯩꯕꯅꯤ ꯑꯩꯁꯨ, ꯄꯨꯟꯅ ꯆꯠꯂꯁꯤꯗꯅ꯫ ꯍꯦꯟꯁꯅꯥ ꯃꯥꯗꯤ ꯈꯣꯝꯕꯗ ꯑꯃꯨꯛ ꯌꯦꯡ, ꯊꯥꯖꯒꯤ ꯃꯇꯧ ꯑꯃꯨꯛ ꯌꯦꯡ, ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯌꯥꯏꯌꯦ ꯏꯆꯦ, ꯆꯠꯂꯨꯔꯁꯤ꯫ ꯈꯣꯝꯕ ꯊꯥꯖꯗꯗꯤ ꯌꯦꯡꯂꯛꯇꯦ, ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ꯫ ꯈꯣꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯇꯞꯂꯤ ꯆꯠꯂꯤ꯫
ꯍꯦꯟꯁꯅ ꯊꯥꯖ ꯈꯛꯇ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯍꯟꯗꯛꯇꯤ ꯇꯥꯆꯧꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕ ꯃꯥꯜꯂꯤꯉꯣ꯫ ꯍꯥ, ꯀꯅꯥꯒꯤ? ꯑꯁ, ꯍꯣ ꯏꯆꯦꯒꯤ꯫ ꯊꯥꯖ ꯏꯀꯥꯏꯔꯞ ꯇꯧꯅ, ꯈꯪꯗꯦꯗ ꯁꯅꯥ, ꯅꯪ ꯇꯥꯆꯧꯁꯦ ꯅꯨꯄꯤ ꯑꯩꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯒ ꯀꯩꯝꯇ ꯍꯦꯛ ꯈꯪꯕꯤꯗꯕ ꯃꯥꯜꯂꯤ꯫ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯁꯨ ꯌꯥꯝ ꯍꯩ꯫ ꯃꯤꯒꯤ ꯑꯋꯥꯕ ꯌꯥꯝ ꯎꯕꯤꯗꯦ꯫ ꯑꯩꯅ ꯃꯁꯤꯗꯩꯁꯤꯗ ꯏꯀꯥꯏ ꯏꯀꯤꯠ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯝꯇ ꯍꯦꯛ ꯈꯪꯗꯦ ꯃꯥ꯫ ꯑꯩꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯔꯤꯅꯤ, ꯑꯗꯨꯒ ꯀꯔꯤꯃꯠꯇꯁꯨ ꯈꯪꯕꯤꯗꯦ꯫ ꯀꯩꯝ ꯈꯜꯂꯨꯅꯨ, ꯑꯩꯁꯨꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯏꯆꯦꯒꯤ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯕ? ꯅꯨꯡꯁꯤꯗ, ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯗꯕꯒꯤ ꯈꯛꯇꯅꯤ꯫ ꯃꯤ ꯌꯥꯝ ꯑꯣꯠꯂꯤ ꯃꯁꯤ ꯅꯨꯄꯥꯁꯦ, ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗꯦ꯫ ꯑꯗꯣ ꯍꯟꯗꯛꯇꯤꯅꯦ ꯏꯆꯦꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯛꯄ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯥꯆꯧꯁꯨ꯫ ꯈꯣꯝꯕ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯍꯩ, ꯅꯈꯣꯡꯗꯨ ꯈꯔ ꯊꯨꯅ ꯊꯥꯡꯉꯛꯄ ꯌꯥꯗ꯭ꯔꯣ? ꯂꯨꯍꯣꯡ ꯈꯣꯡꯊꯥꯡ ꯇꯝꯗꯅ ꯂꯩꯔꯕꯣ? ꯑꯅꯤꯗꯨꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯤ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯄꯔꯦꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯨꯝ ꯌꯦꯡꯉꯤ꯫ ꯈꯣꯝꯕꯅ ꯃꯆꯜꯒꯤ ꯐꯅꯦꯛ ꯑꯃꯁꯨ ꯂꯩꯕꯤꯔꯦ꯫ ꯊꯥꯖ ꯃꯥꯅꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯏꯟꯅꯕ ꯏꯟꯅꯐꯤ ꯑꯃꯁꯨ ꯂꯩꯕꯤꯔꯦ꯫ ꯍꯦꯟꯁꯅ ꯃꯥꯗꯤ ꯑꯗꯨꯛ ꯍꯔꯥꯎꯖꯩ꯫ ꯈꯣꯝꯕꯗꯤ ꯊꯥꯖꯒꯤ ꯃꯥꯟꯅꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯈꯣꯝꯕ ꯃꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯆꯩ ꯈꯔꯁꯨ ꯂꯩ꯫ ꯊꯥꯖꯗ ꯈꯣꯝꯕ ꯃꯥꯒꯤ ꯃꯇꯧꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯏꯟꯅꯩ꯫ ꯏꯀꯥꯏꯔꯤꯅꯦꯅ ꯅꯣꯟꯊꯗꯨꯅ ꯆꯠꯄꯗꯨꯗ ꯈꯣꯝꯕꯗ ꯑꯃꯨꯛ ꯋꯥꯏꯁꯤꯜꯂꯨꯔꯦ꯫ ꯈꯣꯝꯕꯁꯨ ꯏꯈꯪ ꯈꯪꯅ, ꯑꯩ, ꯀꯩꯅꯣꯅꯦ, ꯆꯨꯝꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯃꯁꯤꯗꯤꯕ, ꯅꯪꯕꯨ ꯄꯣꯠꯆꯩ ꯂꯩꯅꯤꯗꯥꯏꯅꯦ, ꯂꯩꯔꯣꯗꯅ꯫ ꯊꯥꯖ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯇꯇꯨ ꯌꯦꯡꯖꯔꯛꯏ ꯈꯣꯝꯕꯗ꯫ ꯌꯥꯔꯅꯤꯗ, ꯂꯩꯔꯔꯣꯏꯒꯦ꯫ ꯈꯣꯝꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯁꯅꯥꯗꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯤ꯫ ꯊꯥꯖꯒꯤ ꯃꯌꯨꯝ ꯃꯄꯥꯁꯨ ꯌꯧꯔꯤ꯫ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏ ꯏꯆꯦ, ꯍꯌꯦꯡ ꯁꯤꯡꯖꯨ ꯆꯥꯁꯤ ꯂꯥꯛꯎꯀꯣ꯫ ꯂꯥꯛꯀꯦ꯫ ꯊꯥꯖꯗ ꯈꯣꯝꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨ ꯈꯪꯂꯕ ꯍꯦꯟꯁꯅꯥꯅ ꯈꯣꯝꯕꯗ, ꯇꯥꯆꯧ, ꯏꯆꯦꯁꯤ ꯃꯌꯨꯝ ꯂꯩꯍꯧꯔꯒꯦꯌꯦ꯫ ꯊꯥꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯀꯣꯟꯁꯥꯏ ꯂꯩꯕꯥꯛꯇꯅꯤ꯫ ꯇꯥꯏꯕꯪ ꯑꯃꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯍꯤꯡꯖꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯜꯂꯤ ꯃꯈꯣꯏꯒꯤꯁꯨ ꯂꯥꯟꯃꯤ, ꯁꯒꯣꯜ, ꯁꯃꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯗꯤ ꯃꯥꯟꯅꯗꯦ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯗꯨꯗ ꯍꯤꯡꯖꯕꯅꯤ, ꯂꯩꯖꯕꯅꯤ꯫ ꯗꯔꯕꯥꯔꯗ ꯃꯤꯅ ꯄꯤꯛ ꯊꯜꯂꯤ꯫ ꯑꯉꯝ ꯑꯊꯧ ꯁꯨꯅ ꯇꯤꯜꯂꯤ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯁꯅꯥꯉꯥꯟꯕꯁꯨ ꯃꯍꯥꯛꯀꯤ ꯐꯝꯕꯥꯜꯗ ꯃꯅꯥꯏ ꯃꯁꯤꯡ ꯀꯌꯥꯅ ꯌꯦꯠ ꯑꯣꯏꯗ ꯂꯦꯞꯇꯨꯅ ꯅꯤꯡꯊꯤꯅ ꯉꯥꯟꯊꯣꯏꯔꯤ꯫ ꯁꯅꯥꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯤꯟꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯄꯨꯅꯦꯝꯖꯔꯤꯗꯣ ꯇꯥꯕꯤꯌꯨꯗꯣ꯫ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯑꯁꯤꯕꯨ ꯀꯥꯏꯗꯅꯕ ꯍꯧꯔꯛꯂꯤꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯅꯥꯏꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯉꯝꯗꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯛꯄꯤꯕꯒꯤꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯁꯅꯥꯉꯥꯟꯕꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯇꯤꯟꯖꯩ ꯑꯃ ꯐꯠ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜꯒꯤ ꯎ ꯑꯗꯨꯗ ꯌꯨꯡꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯅꯤꯡꯊꯧ꯫ ꯃꯉꯥꯎ ꯊꯤꯕ ꯃꯆꯥꯗꯨ, ꯅꯥꯏꯇꯣꯝ ꯌꯥꯎꯕ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨ, ꯁꯥꯌꯣꯟꯕꯗꯨ ꯁꯒꯣꯜ ꯌꯥꯆꯟ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯟ ꯀꯣꯅꯨꯡꯒꯤ ꯁꯅꯇꯣꯡ ꯑꯗꯨꯗꯒꯤ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯗꯔꯕꯥꯔꯒꯤ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯃꯇꯦꯛ ꯑꯗꯨꯗ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯛ ꯆꯤꯡ ꯂꯦꯝꯖꯕꯅꯤ ꯃꯄꯥ ꯅꯤꯡꯊꯧ ꯂꯧꯏ꯫ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕꯕꯨ ꯅꯥꯏꯗꯦ꯫ ꯄꯥꯈꯠ ꯊꯨꯀꯠꯅꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯣꯏꯔꯝꯕꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯣꯏꯅ ꯇꯝꯂꯛꯏ꯫ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯛ ꯌꯥꯕꯅꯤ ꯁꯅꯥꯉꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯕꯨ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯗꯔꯕꯥꯔ ꯋꯥꯌꯦꯜꯁꯨ꯫ ꯃꯄꯥ ꯃꯆꯥ ꯈꯛꯇ ꯀꯥ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯁꯅꯥꯉꯥꯟꯕꯅ, ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯛꯇ꯭ꯔꯤꯕꯁꯦ? ꯏꯄꯥꯗꯤ ꯄꯨꯝꯅꯃꯛꯄꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅꯕꯨ
खलुरबनी इचा लेतबसे इहांग हांगी इचिक चिकी वाखल लेताफम खंगदे सायोन ममासु मपागी नाकल ओइरबता खु लेताना फमलदुना हाइरी अपोकपा अइगिसु पांगनिंगबा सिंथा खरा अदुक लेबना पांगजरुबनी अइना अइगी प्रजासिंगबु करम लेता काउथोकनी हौजिकती नचा लाक्लबसिदी करिगी वाखल वारिबनो इचागी खनबदा यामना वाई नंगना थबक यांखतलिखै येक्नबसु यांखलकनी नंगी मायोक्ता लेपकदौरिबनी अदुना खुदिंगमक चेक्सिना तवदबनी अदो इतो नोंड्रेंगा इनाव खुंजावदी उदेना थबक अमा लई हाइदना चटखिबनी हनबो हलाअनी ओ लमसांग लाक्पगी सनाक चांगसिजु चोक्थबना लोइरी मिकुप खरदंग पथाजरुखिगी इतो नोइ लाक्लगा हाइबिरो अपोकपा मथंगी नुमितुनी थाजसु हेंसना होइदा लाअमी सुमांगदुदा लेपी नाकल ओइ येत ओइ कोइलै लैदुना येंगजै लैब्र येंगलिबनी खोंबा माबु उद्रेमित येंगना थीबदा उगे फंगदी खजिक सुक्तोक्तुना लै तंजा चाना हेंसना मासु फथोरई थाजा लेरंबदुदा कौरई हैमा लागा कैसु हारक्तबा सुम लेपगा तुमि लैदुबो नुंगाइब्रो इचे नुंगाइतेदा सिंजु चासे हाइबदो चारुसि लाउ से युमदा पानबा हैनौगा थबिगनी नोइ ताचौगा जामिनौ थबिसिना होरेन चंपुत फुटलो अस याम ख्रे सिदि चे ताचौदी थबि चंपुत याम पामबनी तानबु चानरे अदो खंगदना पुरइनी पिजनिंगबगी नोइ ताचौ मी ओटपदुदि लैतब्रा लैतिये खंगबने अइना अइसे इकाय याम खंगदबि तौंगमिसु तारेसना नोइ ताचौसे अइगी वाखल केमता खंदबा माले माइ खरा सोंजबने खोइ ताचौसे नुपीदगा दुमाइना हाइबा ngamjadabani इचेना थुक हाइजिलो कैनो सिन हाइद्रसु इंगितनदि याम उतख्रेदा खंबिदौ माना खंबिद्रे कैबा हाइरोदुनो आइसो अनिदु तपली तपली सिंजु चाफम मदमदा लागली अबो खंबिगी सिंजु हाइख्रदि लोइरे करिबो अहेनबा पोट हापचिनबनो खंगदे तसेंगना याम हाउख्रे लेसाबी पाखंग कयासु लागतुना हेक चाररे हाइदना कानद्रे अबो खंबिगी सिंजुगी महाउसी सही फना याम जरबसु मके सेमजै येत की नापदा मागी नाचुमदुमदी सुंथा हेक थादे वंगांग संगांग मीबु इराय लाइना कुनसिनबा है ngakta lepa nate manabu wangang ba hokrabadi nupi ani da lakpa ubada khambina haraw haraw kaurai haima singju chaba lakleru noini bo law law phamu law ne sida hinsana na hoi abo ki singju se nongmagi sahaudradi tumbaga yadeda masina ngang thorak pasima law ne nakhoi ani bu pakhanga amata kau khotana tawdabro haiwani nongmata su abo ki sida पुरक्ते ने नोइबानी दे मीगिदी येंगो लाकपा होरदबनी हौजी नुपी अनिदुसु येंगनरगा नोई थाजना अबो इका याम थीबा मोइदो अदुगी पुरक्त्रबनी हाइमा करिनोने हाइरिसिबो अदो थाजा नंगी चहीदी मतांग सबसारे फबु फरदिने हेक्ता फाहोगदबनी फई अबो खुफा मनिदा अदो नुंसी हाइबदी फोंदोकनद्रिये ई कई वानु ने नंगी दुबो हिंसना ना अबो इचे थाजदी स्वाइदे हेलरोय हाइबनी हाइमा कनागी मचा मसुनोने अइना खंगदबा लैते हाइरोउने तासे थाजे हिंसना दा हाइरुनो हाइना खुनिंगना ककक थिल्ली कइदौरे नोइबानी ने तौरिदुना कैसे तौदिदा अबो सिंजु मयानदो सोइबा यावबिगे वारिदो मरुदा चटख्रे अनिदु चंगसिंदुना सिंजु मयानदु सोइबा यावसिली हिंसना खुजाम यावबा कोम्पाक्तु पाइरगा फथोरकपनी अदुगा हन्नतुना यिंगदा फटलंखी सायोनबा मासु मागी खोंगुरोय खरगा लमकोइबा लाकपनी हिंसना माना लंगकपा खुजा महिदु सायोनबा मंगोंदा ओइना सोंख्रे सगोल तोंदुना लाकलंबा अतैदुसु चप चप लेपतुना लेनै सायोनबा साउना सोरमपि खंगोन होंदोखी मागी थोप इसैगा ngangang manunglomda changkhige tawi hena sauningkraba sayon bamadi sakoldudagi phatkum tharaklaga prap changsilaklaga nupi magi khudangdu tap yanduna phakre hinsana magi khudangda khangpai pairakpaduda ikhang khangna yengjerai aduba amukta ukhidriba nupa ama oirambaduda ngakna tingak yenglai sayon bamami ikana yenglaga si karino yam thuna tei thosi
Namito do yamna onju kaygino. Mi lady kodisi na kem khangdabra. Kaino, migi khudanga tap tap hekta pairisibo. Nupine no sitrira. Sayon mamamito mungtang musilaga. Mathong maram khangdaba wayam ngalakano. Ai taningde. Sitai tho. Kaino, kamai tai thok tawrige amol pasanate. Ai sibu lairaba. Khudak sida kangalo hairaba. Hey, pepe ngang kano. Taningde. Hairaga sayon ba lilamba purito lagthoklaga phatlang sili. Hensana ikhang khang na mamaida fatlai thoki. Yam thuna suramo. Ai heng lakani. Segai tugai bga tormaba nang sire khang. Thaja salaunaba makhol tai haidana thorakpani. Tawramliba ni do ubada khangpre khangi. Ima sayon mitsu sauna amok sagola dula ka khatuna chatkre. Hensana mihul jengkakibado phadri tarang amada lai. Thajana masa nomlaga. Sana kaidawrage. Purito pairi hensana kanna chetna pai. Kaishu tawde. Hairaga grong grong changkre. Thaja sugyan ingaw ngawna yenglamlaga changkre masu. Numidangni macha oiribaduna aduk sauna ngasaidagi changkraga tholaktabaduda kaidawrabano haina khalli. Ngasai chatminaruba manai ama kausilaga hangi. Nakoibu ngasai kari kari thodok thengnarakpagi. Nakoigi masai bungo si kari tawre. Manai du so hai si kadai hairoi si kadai tawduna lepnaga lei. Hai, tadabrane aina hairise. Nangbu karino tawridubo. Sumdawani. Ngasai nupi macha amaga awayakum sum taw as khangreda. Wado mayek seng. Manai wado loludana kanararoi khalladuna ngasai thokiba thodok sing loina liduna khangali. Warido tabada momo noktuna hairai sanangan bana. Adugi oireko aigi icha sina suk sauriba. Nupi macha do araibadi oiridori. Nong mata nupi ga thawina onsinaduna awayakum dawrakpa nate. Nupi macha do kanano karino phajana khangdoro. Fagani ningthau. Thokre manai dusu sanangan ba wakhal ama khanduna lehawi. Somda su hensna masado itaw tawi ngasidi. Ai sana chapu mai do bomong saurine. Hensna ikang kang na chapu da tap amok paisiluri. Asaba da pairu banina pokle makutu. Amok khang ching sindana asaba do khangi. Komba su changsilaklaga. Yingaga tawba yadu nangbo. Nasado ithak takaliduna kaidawre. Yenge sena kuto. Kashi tawde yeta chaw yari. Komba kauna fagaduda ngek phamthai. Handaktine ta chawsi umangda uyan chatlugi. Ai halaktri phawbadi idom jaga leminaramo. Tanbro nangbo. Kayam koiduino yamdi koirakana ta chaw. Ai leifam khangoi. Madudi haiba ngamdibu. Chatpadi karam kan chattuiba. Mathangi chayolda chatse harakadaba mali. Adu ta chaw. Kaidawre hayo. Iche thajana ngasai thabiyo hainawo thila amani. Thabido champut phulo dudi. Ado kaidawraba. Iche do ina moi those haiba. Khomba pairap yenglai machanupida. Irang phagan wangana. Dam dam phudarakani. Chalo luisinaba tawru. Mapaldane haching akta lango kigei. Hairaga thokre hensana su noktuna lehawi. Adubo hantharakpa mikupta minoktu khangmang mangkhre. Sakto yaisinamlaga prap prap magi kada chensilai. Mon makhadagi ngasai thamjinkiba phuritu tamna lakthoklaga yengi. Among ningsinglai nupa mana aduk sauna hairamba wahai singdusu. Adubo khangauda chimbaldu momon tawkhre.